Singda Chumba Wail Fangalu Haiduna, Social Justice and Empowerment Union Minister of State Ramdas B. Athawale na Union Home Minister Amit Shah da taksin kray. Hiramasigamari lenana Union Minister of State Ramdas B. Athawale na Union Home Minister da iba Cherol ama pishin kray. Cherol adun Hai Bisnupur District ki Tronglaobi da tha sigi tariat ki ahing nongyay matung da thokiba. Tamthiba thodokta bom kapsinduna landaba dagi maitay gi pikliba angang macha ani lekhidabani. Thawong adu terrorist ki attack ni haina lawroidabagi maram laite attack adu imung ama khakta da bom kapsinduna chathakiba attack ni haina lawba chumloi. Masidi matam kayagi mamangdagi lamdam asida tangdu laitaba hanjinna bahotnaduna lakliba asida chatharakpa attack amani attack asi akan mamongda condemn tawi pumnamak asigi angangani hatpada chenaba sing adugi mathakta akan be action laukhatpiu thodok adugi matangda khudakta investigation Chatha halaga chenaba sing chapchaba chairak pigadabani loinana victim sing asida achumba wail fanghangadabani Manipurda tangdu laitaba amasung miyam aso open yahondana thamnaba ahanba priority oina thabak tawbiu haina chiroladuna makata na taksinki